makha tari. Mapal laibak tagi metal gi polam sing laibagi chang hantana ba madi laibak asigi foreign exchange reserve ta lairiba pressure asigi yenglaga sana amasung lupa pusilakpagi import duty chada taruk oirambadagi chada taramanga da Hen-Gatkhre pawasana high duty wangkhalakpa sana laibak asida sana amasung lupa gi demand sing hantharak yana lairei mamangda India si malim gi oina atangwa metal sing gi consumer khwaidagi yamna laiba Ani suba laibak oirambani West Asia da thengnari ba lana sina maramoraga laibak asigi citizen singna sana laidana ba madi thau sizna bagi chang hanthana ba Prime Minister Narendra Modi na miyam da appeal tawkiba dugi matung da tarif asi hangalakibani Prime Minister Narendra Modi na lanai office sing da su COVID-19 laichat ki matamadu da hanjinduna work from home gi khudong chaba fanghanna ba madi virtual meeting pangthokna ba khanghan kibani Lengang na paikhalakliba thaurang asigi tayonabada industry gi official singna phongdorakpagi matunginadi import duty wangkhalakpa asina sana amasung lupa smuggling tawbagi chang hengat halagani haidi garang fawbada rupee gi value asi dollar amada lupa marifutara manga dasmik tariat manga ga manarurabani adubu tungda lupa marifutara manga ga dasmik taruk ahumda hantharakibani haina pawsna makhatari